ꯁꯤꯅꯃꯤꯠꯀꯤ ꯃꯆꯥ ꯇꯔꯥ ꯊꯥꯛꯄꯗꯨꯅꯦꯕ ꯍꯣꯏ ꯃꯆꯥ ꯇꯔꯥ ꯊꯥꯛꯄꯗꯨꯅꯦꯕ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯊꯥ ꯑꯅꯤꯗ ꯉꯥꯏꯔꯤꯕ ꯑꯣꯛꯅꯤ ꯁꯤꯅ ꯁꯤꯅ ꯁꯨꯝ ꯃꯆꯥ ꯃꯄꯤ ꯊꯥꯒꯠꯂꯛꯄꯅꯤ ꯃꯄꯤ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯖꯨꯒ ꯁꯤꯁꯨ ꯃꯆꯥ ꯁꯨꯝ ꯌꯥꯝ ꯐꯖꯅ ꯂꯩ ꯁꯤꯅ ꯃꯄꯤ ꯉꯥꯛꯇ sini ꯃꯄꯤꯗꯤ ꯆꯥꯎꯔꯦꯍꯦ sini masa awal ꯀꯣꯛꯀꯅꯤ ꯉꯁꯤ ꯁꯣꯏ ꯀꯣꯛꯀꯅꯦꯕ ꯄꯨꯡ ꯑꯍꯨꯝ ꯃꯔꯤ ꯃꯅꯨꯡꯗ ꯁꯣꯏ ꯀꯣꯛꯅꯦꯕ ꯑꯗꯨꯗꯤ ꯀꯣꯝꯗꯩ ꯀꯥ ꯁꯦꯟꯅꯗꯤ ꯌꯥꯄꯣꯠꯇꯦꯅꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯄꯨꯖꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯩꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯖꯒꯥ ꯑꯃꯈꯛꯇꯗꯅꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯣꯛ ꯂꯣꯏꯕꯒꯤ ꯌꯥꯝꯅ ꯑꯣꯛ ꯌꯥꯝ ꯐꯖꯅ ꯂꯣꯏꯔꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯔꯝꯁꯤꯗ ꯇꯧꯔꯤꯕ ꯐꯥꯔꯝꯁꯤꯗ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯣꯛ ꯈꯛꯇ ꯇꯧꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯇꯣꯞꯄꯁꯤꯡ ꯇꯧꯏꯅꯣ ꯍꯥꯏꯕꯗꯣ ꯑꯣꯛꯁꯤꯅ ꯀꯔꯤ ꯀꯥꯟꯅꯍꯜꯂꯤ ꯑꯗꯒꯤ ꯑꯣꯛꯁꯤꯗ ꯀꯔꯤ ꯐꯤꯠ ꯄꯤꯖꯩ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯀꯥꯁꯤꯒꯁꯨ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯖꯦ ꯑꯣꯀꯣꯟꯗꯨꯅꯤ ꯁꯤꯗ ꯂꯩꯖꯦ ꯌꯥꯝ ꯄꯥꯛꯁꯛꯅ ꯌꯥꯝ ꯐꯖꯅ ꯁꯥꯔꯤ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯀꯤ ꯗꯅꯥ ꯀꯩ ꯐꯨꯠꯄꯒꯤ ꯍꯥꯏꯇꯥꯔꯦꯀோ ꯁꯤꯗꯁꯨ ꯂꯩꯔꯤ ꯁꯤ ꯂꯩꯔꯤ ꯁꯤ ꯂꯩꯁꯤꯡꯁꯦ ꯑꯣꯛ ꯃꯄꯤ ꯐꯥꯔꯕ ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯁꯤꯡꯁꯦꯀꯣ ꯑꯣꯛ ꯃꯄꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯁꯥꯔꯤꯕ ꯃꯀꯣꯟꯁꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯣꯛ ꯀꯌꯥꯝ ꯂꯩꯔꯤꯕꯅꯣ ꯑꯗꯨꯒ ꯁꯤ ꯂꯩ ꯃꯆꯥ ꯆꯦꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤ ꯂꯩꯁꯤꯡꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯛ ꯃꯄꯤ ꯀꯌꯥꯝꯅ ꯆꯤꯡꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯒ ꯑꯣꯛ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯐꯖꯅ ꯇꯧꯕ ꯑꯩꯈꯣꯏ ꯆꯍꯤꯗ ꯏꯟꯀꯝ ꯀꯌꯥꯃꯨꯛ ꯂꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯩ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯀꯀꯥꯁꯤꯒꯁꯨ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯣꯛꯁꯤꯗ ꯊꯥꯕ ꯍꯤꯗꯥꯛꯅꯆꯤꯡꯕ ꯑꯗꯒꯤ ꯑꯩ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ aja siam ni pamsa kawai ꯌꯥꯝ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯀꯀꯥꯅ ꯍꯧꯖꯤꯛ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯖꯒꯥꯁꯦ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯥꯛꯄ ꯀꯌꯥꯝ ꯆꯥꯎꯕ ꯖꯒꯥꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯐꯥꯔꯝꯁꯦ ꯀꯔꯝꯕꯗꯤ ꯉꯥ ꯊꯥꯗꯔꯤꯕꯗꯤ ꯁꯪꯒꯝ ꯃꯔꯤꯅꯦꯕꯀꯣ ꯃꯔꯤ ꯑꯗꯩ ꯇꯧꯔꯤꯕ ꯖꯒꯥꯁꯤꯕꯨꯗꯤ ꯂꯧꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯂꯧꯈꯥꯏꯃꯨꯛ ꯆꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯛ ꯂꯣꯏꯔꯤꯕ ꯆꯥꯡꯁꯦ ꯍꯣꯏ ꯑꯗꯨꯒ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯍꯧꯖꯤꯛ ꯂꯣꯏꯕꯤꯔꯤꯕ ꯑꯣꯛꯁꯦ ꯃꯄꯤ ꯀꯌꯥꯃꯨꯛꯅꯣ ꯑꯗꯨꯒ ꯃꯆꯥ ꯀꯌꯥꯃꯨꯛ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕ ꯃꯄꯤ 13 ꯂꯩꯕꯀꯣ ꯍꯣꯏ ꯃꯄꯥ ꯁꯥ ꯑꯃꯒ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯆꯥꯕꯨꯗꯤ ꯃꯄꯤ ꯆꯦꯟꯕꯗ ꯃꯆꯥꯗꯤ ꯍꯧꯖꯤꯛ 9 ꯆꯦꯜꯂꯦ ꯑꯃꯅ 9 ꯆꯦꯟꯕ ꯑꯗꯨ ꯃꯄꯤ 3ꯒꯤ ꯃꯆꯥꯗꯤ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯄꯤ 3ꯒꯤ ꯃꯆꯥ ꯂꯩꯔꯤꯕ ꯆꯥꯎꯔꯥꯛꯅ ꯃꯆꯥ ꯀꯌꯥꯃꯨꯛ ꯑꯗꯨꯗꯤ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒꯗꯤ 12 ꯃꯨꯛ ꯆꯥꯡ 12 ꯂꯩ ꯃꯄꯤꯅ ꯃꯄꯤ 14ꯅꯦꯕ ꯂꯩꯁꯦ ꯃꯄꯤ 14ꯅꯦꯕ ꯃꯄꯤ 14ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯤ 3 ꯑꯃꯗꯤ ꯃꯆꯥ ꯆꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯥ ꯆꯦꯜꯂꯤ ꯃꯆꯥꯁꯦ ꯌꯣꯟꯕ ꯌꯥꯔꯛꯀꯗꯣꯔꯦꯕ ꯌꯥꯔꯛꯀꯗꯣꯔꯦ ꯑꯗꯩ ꯀꯣꯛꯀꯗꯕꯁꯨ ꯌꯥꯎꯔꯤ ꯍꯣꯏ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯀꯣꯛꯑꯦꯕ ꯍꯣꯏ ꯃꯆꯥꯁꯦ ꯆꯍꯤ ꯑꯃꯗ 2ꯔꯛꯅꯦꯕ ꯑꯣꯛꯅ ꯀꯣꯏꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯆꯍꯤ ꯑꯃꯗ 2ꯔꯛ ꯀꯣꯛꯑꯦ ꯆꯍꯤ ꯑꯃꯗ ꯊꯥ 6 ꯂꯩꯔ ꯀꯣꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯊꯥ 6 ꯂꯩꯔ ꯀꯣꯛꯑꯦ ꯍꯣꯏ ꯑꯗꯨ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯣꯏꯔꯤꯕ ꯑꯣꯛꯁꯤꯡꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯄꯤꯅ ꯊꯥ 6 ꯀꯣꯛꯑꯦ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯃꯆꯥ ꯆꯦꯟꯕꯤ ꯉꯥꯛꯇꯅꯦꯕ ꯃꯥꯅꯦ ꯃꯆꯥ ꯆꯦꯟꯕꯤ ꯉꯥꯛꯇꯅꯤ ꯃꯆꯥ ꯆꯦꯟꯕꯤ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯨꯃꯤꯠ 95ꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯃꯣꯏꯅ ꯂꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯃꯃꯜꯕꯨꯗꯤ ꯑꯩꯈꯣꯏꯅ 6 ꯊꯥꯏꯑꯕ ꯀꯩꯒꯨꯝꯕ ꯃꯄꯤꯒꯤ ꯄꯨꯂꯞ ꯂꯧꯔꯒꯕꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯑꯗꯨꯝ ꯇꯧꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯤꯗꯨ ꯄꯨꯟꯅ ꯁꯦꯠ ꯑꯣꯏꯅ ꯂꯧꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯅꯠꯇꯦ ꯃꯄꯤ ꯅꯠꯇꯦ ꯃꯆꯥꯗꯨꯗꯪ ꯃꯆꯥꯗꯨꯗꯪ ꯃꯄꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯦꯕ ꯍꯣꯏ ꯃꯆꯥꯁꯦ ꯅꯨꯃꯤꯠ 95ꯅꯤ ꯍꯦꯛ ꯀꯣꯛꯄꯗꯩꯅꯀꯣ ꯍꯣꯏ 95ꯅꯤꯁꯤꯗ ꯃꯣꯏꯅ ꯂꯨꯄꯥ 3,000 ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯥꯏ ꯑꯃꯗ ꯍꯣꯏ ꯑꯣꯛꯅꯥꯎ ꯑꯃꯗ ꯍꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯃꯄꯤꯗꯨꯒꯤ ꯄꯨꯂꯞ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯑꯃꯨꯛ ꯇꯧꯔꯦ ꯍꯣꯏ ꯍꯥꯏꯗꯤ ꯃꯄꯤꯗꯨꯅ ꯀꯣꯛꯏꯕ ꯃꯆꯥꯗꯨꯅꯦ 5 ꯀꯣꯛꯀꯦꯔꯥ 10 ꯀꯣꯛꯀꯦꯔꯥ ꯍꯣꯏ 4 ꯀꯣꯛꯀꯦꯔꯥ 5 ꯍꯣꯏ ꯍꯣꯏ ꯀꯣꯛꯀꯦꯔꯥ ꯍꯣꯏ ꯄꯨꯂꯞ ꯇꯨꯃ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯈꯔ ꯑꯃꯨꯛ ꯇꯥꯕ ꯌꯦꯡꯉꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥ ꯑꯩꯈꯣꯏꯀꯣ ꯀꯀꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯕꯤꯔꯤꯕ ꯑꯣꯛꯁꯦ ꯀꯔꯝꯕ ꯕ꯭ꯔꯤꯠꯅꯣ ꯍꯥꯏꯕꯗꯨꯒ ꯂꯣꯀꯦꯜ ꯕ꯭ꯔꯤꯠ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯂꯣꯀꯦꯜ ꯕ꯭ꯔꯤꯠ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯁꯤ ꯑꯁꯨꯝ ꯃꯄꯥꯟꯒꯤ ꯑꯆꯦꯟꯕꯗꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯐꯖꯕꯗꯣ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯄꯨꯡꯊꯥꯛ ꯊꯥꯛꯄ ꯄꯣꯠꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯀꯀꯥ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯣꯀꯦꯜ ꯕ꯭ꯔꯤꯠ ꯉꯥꯛꯇ ꯂꯣꯀꯦꯜ ꯕ꯭ꯔꯤꯠ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯣꯀꯦꯜ ꯕ꯭ꯔꯤꯠ ꯉꯥꯛꯇ ꯇꯧꯕꯁꯦ ꯀꯀꯥꯒꯤ ꯃꯦꯟ ꯑꯣꯏꯅ ꯀꯀꯥꯒꯤ ꯑꯣꯛꯁꯤꯗꯒꯤ ꯄꯨꯊꯣꯛꯏꯕ
ꯀꯩꯅꯣꯁꯦ ꯃꯆꯥ ꯑꯣꯏꯅ ꯌꯣꯟꯕꯒꯤ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯑꯣꯏꯅ ꯌꯣꯟꯕꯩꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯍꯣꯏ ꯃꯁꯛ ꯃꯅꯤꯡꯗ ꯀꯥ ꯑꯃꯗꯤ ꯃꯆꯥ 10 ꯈꯛ ꯊꯥꯒꯠꯂꯤꯁꯦ ꯍꯣꯏ ꯑꯁꯤꯕꯨꯗꯤ ꯊꯥ 6 ꯈꯨꯗꯤꯡꯒꯤ ꯊꯥꯏꯌꯦꯕ ꯍꯣꯏ ꯑꯁꯤꯁꯤꯅ ꯊꯥꯕꯗꯤ ꯃꯥꯁꯨ ꯄ꯭ꯔꯣꯐꯤꯠꯇꯤ ꯆꯪꯉꯤ ꯑꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯂꯦꯝꯕꯗꯤ ꯃꯥꯅ ꯃꯤꯠ ꯑꯣꯏ ꯌꯦꯡꯕꯒꯤ ꯃꯤꯠꯀꯤ ꯑꯣꯏꯅ ꯊꯥꯕꯅꯤ ꯁꯤꯗꯤ ꯍꯣꯏ ꯃꯆꯥ 10 ꯑꯣ ꯀꯀꯥꯒꯤ ꯃꯤꯠꯀꯤ ꯌꯣꯟꯕꯒꯤ ꯁ꯭ꯇꯣꯛ ꯇꯣꯉꯥꯟꯅ ꯑꯃ ꯔꯨꯝ ꯑꯃ ꯇꯣꯉꯥꯟꯅ ꯁꯨꯝ ꯊꯝꯃꯤꯕ ꯑꯃꯈꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯖꯒꯥꯁꯤꯡꯁꯨ ꯑꯃꯨꯛ ꯇꯧꯅꯕ ꯇꯧꯔꯤꯕꯅꯦꯕ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯥꯡꯉꯤꯕ ꯖꯒꯥꯁꯦ ꯁꯤꯁꯤꯃꯒ ꯆꯥꯎꯅ ꯇꯧꯅꯕꯒꯤ ꯑꯦꯝꯗꯤ ꯇꯧꯔꯤ ꯑꯣ ꯁꯤꯃꯛꯀꯤꯗꯤ ꯀꯥꯏꯅ ꯀꯀꯥꯒꯤ ꯃꯀꯣꯟꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯄꯀꯥꯗ ꯐꯖꯅ ꯁꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯀꯥꯒꯤ ꯀꯥ ꯑꯃꯃꯝꯗ ꯑꯣꯛ ꯑꯃꯃꯝ ꯊꯝꯃꯤꯅꯦꯕ ꯄꯨꯟꯖꯟꯗ꯭ꯔꯦ ꯑꯝꯇ ꯑꯃꯃꯝ ꯈꯛꯇꯅꯤ ꯃꯄꯤ ꯑꯃꯃꯝ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯀꯀꯥ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯒꯤ ꯀꯔꯤ ꯚꯦꯛꯁꯤꯟ ꯀꯩꯀꯩꯗꯤ ꯀꯥꯞꯄꯤ ꯍꯥꯏꯇꯥ ꯚꯦꯛꯁꯤꯟꯒꯤꯁꯦ ꯊꯣꯏꯗꯣꯛꯄꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯗꯤ ꯚꯤꯇꯥꯃꯤꯟ ꯀꯥꯜꯐꯣꯔꯇꯔꯟ ꯀꯥꯏꯅ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯀꯥꯏꯅꯗꯤ ꯁꯤꯗꯗꯤ ꯍꯣꯏ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤꯗꯤ ꯀꯥꯏꯅꯕꯗꯤ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯀꯥꯏꯅꯗꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯀꯥ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ ꯀꯀꯥꯅ ꯑꯣꯛ ꯂꯣꯏꯕ ꯍꯧꯔꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤ ꯑꯩꯁꯦ ꯆꯍꯤ 3-4ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯐꯥꯔꯝꯃꯗ꯭ꯔꯥ ꯍꯣꯏ ꯁꯨꯃꯥꯏꯅ ꯆꯥꯡꯗꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯀꯀꯥꯅ ꯑꯣꯛ ꯂꯣꯏꯕ ꯍꯧꯔꯛꯄꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯗꯤ ꯃꯊꯤꯁꯦ ꯑꯩꯈꯣꯏ ꯉꯥꯗꯁꯨꯀꯣ ꯍꯣꯏ ꯃꯆꯤꯟꯖꯥꯛꯁꯦ ꯊꯥꯗꯕ ꯌꯥꯏꯗꯅ ꯃꯥꯅ ꯍꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯊꯤꯁꯤ ꯉꯥꯛꯇꯅꯤ ꯑꯩ ꯃꯈꯥꯒꯤ ꯂꯧꯔꯥꯛꯁꯤꯡꯗꯤ ꯃꯆꯤꯟꯖꯥꯛ ꯁꯨꯡꯊꯥ ꯊꯥꯗ꯭ꯔꯦꯕ ꯁꯣꯟ ꯂꯩ ꯐꯥꯝꯁꯦ ꯁꯤꯒꯤ ꯑꯗꯨꯝ ꯐꯥꯝꯁꯤꯡꯗꯤ ꯃꯊꯤꯁꯤꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯇꯨꯂꯨꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯣꯏ ꯇꯧꯔꯒ ꯁꯨꯡꯆꯝ ꯑꯗꯨ ꯃꯆꯤꯟꯖꯥꯛꯀꯤꯗꯤ ꯁꯨꯡꯊꯥ ꯊꯥꯗ꯭ꯔꯦ ꯍꯥꯏꯌꯥꯔꯦ ꯀꯀꯥꯒꯤ ꯉꯥꯁꯦ ꯑꯣꯛ ꯃꯦꯟꯅ ꯂꯣꯏꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯗꯤ ꯃꯆꯤꯟꯖꯥꯛ ꯊꯥꯗ ꯌꯥꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯥꯕꯒꯤ ꯃꯍꯨꯠ ꯃꯆꯤꯟꯖꯥꯛ ꯃꯤꯟꯁ ꯑꯇꯣꯞꯄ ꯐꯤꯠ ꯅꯨꯡ ꯂꯩꯔꯒ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯣꯛꯀꯤ ꯃꯊꯤꯁꯤꯅ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯑꯣꯛꯁꯤꯁꯨ ꯍꯌꯦꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯌꯣꯜꯂꯒ ꯀꯥꯟꯅꯕꯒꯤ ꯄ꯭ꯔꯣꯐꯤꯠꯇꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯈꯤꯕꯅꯦꯕ ꯍꯣꯏ ꯑꯗꯨ ꯀꯀꯥ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯀꯀꯥꯒꯤ ꯚꯦꯛꯁꯤꯟ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯍꯣꯏ ꯅꯥ ꯌꯦꯛꯄ ꯇꯥꯏꯃꯤꯡꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯏꯁꯣꯔ ꯆꯥꯟꯗꯅ ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯑꯗꯣ ꯀꯀꯥꯅ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯤꯖꯤꯟꯅꯩ ꯑꯣꯟꯂꯤ ꯚꯤꯇꯥꯃꯤꯟ ꯈꯛꯇꯅꯦꯕ ꯁꯤꯖꯤꯟꯅꯩꯁꯦ ꯑꯗꯨꯝ ꯀꯦꯜꯁꯤꯌꯝ ꯀꯩꯀꯩ ꯑꯝꯇ ꯑꯇꯣꯞꯄ ꯌꯥꯎꯗꯦ ꯃꯆꯤꯟꯖꯥꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯃꯆꯤꯟꯖꯥꯛꯁꯦ ꯍꯧꯖꯤꯛꯀꯤ ꯁꯣꯅꯥꯒꯣꯟꯒꯤꯗ ꯄꯤꯛꯐꯤꯠꯇꯨꯃꯒ ꯈꯔ ꯌꯥꯜꯂꯦ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯁꯨꯄꯔꯐꯥꯏꯟꯒ ꯆꯤꯡꯀꯨꯞꯀꯁꯤꯃ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯉꯁꯥꯏꯗ ꯌꯦꯟꯊꯤꯅ ꯇꯧꯔꯒ ꯊꯣꯡꯉꯒ ꯁꯤꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯅꯥ ꯂꯣꯟꯕꯒꯤꯅꯣꯗꯣ ꯁꯤ ꯃꯅꯨꯡꯗ ꯈꯔꯨꯡ ꯑꯃ ꯍꯥꯞꯄꯦꯕꯀꯣ ꯍꯣꯏ ꯑꯆꯧꯕ ꯑꯃ ꯑꯗꯨꯗ ꯈꯔꯨꯡ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯋꯥꯏꯁꯤꯅ ꯑꯗꯨꯝ ꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔꯨꯡꯁꯦ ꯑꯣꯝꯃꯒ ꯊꯝꯃꯤꯅꯦꯕ ꯑꯣꯝꯃꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯍꯥꯞꯆꯟꯈꯤꯕ ꯑꯗꯨ ꯅꯣꯡꯃꯗ 2ꯔꯛ ꯐꯨꯠꯂꯦꯕ ꯅꯣꯡꯃꯗ ꯁꯤꯒꯨꯝꯕ 2 ꯐꯨꯠꯄꯁꯦ ꯃꯇꯝꯁꯦ ꯀꯔꯝ ꯃꯇꯝꯗ ꯐꯨꯠ ꯑꯗꯨꯗꯤ ꯑꯌꯨꯛ ꯉꯟꯇꯥꯒꯤꯗ ꯑꯃꯨꯛ ꯁꯤꯁꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯃꯨꯛ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯃꯨꯛ ꯄꯤꯖꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯁꯤꯅ ꯀꯀꯥ ꯁꯤꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤꯅꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯐꯨꯠꯂꯤꯁꯤ나 ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯍꯦꯛ ꯊꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂꯝꯕ ꯅꯨꯡꯊꯤꯟꯒꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:30-5 ꯍꯥꯏꯇꯥꯔꯦ ꯑꯗꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯀꯥꯏꯊꯣꯛꯑꯒ ꯀꯀꯥ ꯑꯗꯨꯗꯤ ꯀꯀꯥ ꯅꯣꯡꯃꯗ ꯄꯤꯖꯕꯒꯤ ꯇꯥꯏꯃꯤꯡꯁꯦ 2ꯔꯛ ꯈꯛꯇꯪꯅꯦ 2 ꯈꯛꯇꯅꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯑꯣꯝꯃꯤꯁꯤꯅ ꯀꯀꯥ ꯌꯦꯟꯊꯤꯅ ꯌꯨꯝꯗ ꯌꯦꯟ 300 ꯍꯥꯞꯄꯦꯕꯀꯣ ꯌꯦꯟ 300 ꯑꯗꯒꯤ ꯃꯤꯉꯣꯟꯗꯒꯤꯁꯨ ꯑꯗꯨꯝ ꯂꯧꯕꯁꯨ ꯌꯥꯎꯋꯦ ꯌꯦꯟꯊꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯀꯥꯗ ꯁ꯭ꯇꯣꯛ ꯇꯧꯔꯒ ꯑꯃꯨꯛ ꯁ꯭ꯇꯣꯛꯇꯤ ꯑꯗꯨ ꯁꯤ ꯌꯦꯟꯊꯤ ꯕꯣꯔꯥ ꯑꯃꯅ ꯁꯤ ꯅꯣꯡꯒꯤ ꯈꯔꯨꯡ ꯑꯃꯗꯤ ꯐꯨꯠꯄ ꯉꯝꯃꯦ ꯌꯦꯟꯊꯤ ꯕꯣꯔꯥ ꯑꯃ ꯈꯔꯨꯡ ꯑꯃ ꯑꯗꯨꯗꯤ ꯅꯣꯡꯃꯗ 2 ꯐꯨꯠꯄꯅꯤꯅ ꯕꯣꯔꯥ 2ꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕ ꯀꯀꯥ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯌꯦꯟꯁꯨ ꯂꯣꯏꯕꯤꯅ ꯍꯥꯏꯕꯤ ꯑꯗꯨ ꯀꯀꯥ ꯌꯦꯟꯁꯦ ꯀꯣꯏꯂꯔꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯕꯣꯏꯂꯔꯔꯥ ꯍꯥꯏꯕꯗ ꯀꯣꯏꯂꯔꯅꯦꯕ ꯃꯁꯥ ꯆꯥꯕꯤ ꯃꯔꯨꯝ ꯀꯣꯛꯄꯤꯒꯤ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯗꯨꯒ ꯌꯦꯟꯁꯦ ꯊꯥ ꯀꯌꯥꯗ ꯀꯃꯥꯏꯅ ꯊꯥꯏ ꯑꯩ ꯊꯥ 2.5 2 3 ꯑꯍꯨꯝ ꯐꯥꯎ ꯌꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ 2.5ꯅ ꯑꯅꯝꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯏ ꯌꯨꯝꯗ ꯂꯣꯏꯔꯦꯕ ꯐꯥꯔꯝꯁꯦ ꯇꯧꯗ꯭ꯔꯦꯕ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯥꯔꯝꯁꯦ ꯉꯥꯁꯤꯁꯨ ꯀꯔꯤ ꯉꯥꯅ ꯊꯥꯗꯕꯤꯔꯤꯁꯤ ꯀꯀꯥꯒꯤꯁꯦ ꯉꯥꯗꯤ ꯑꯩꯗꯤ ꯒ꯭ꯂꯥꯁ ꯀꯥꯞꯀꯨꯝꯕ ꯀꯃꯟꯒꯨꯝꯕ ꯔꯣꯃꯦꯒꯟ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯂꯥꯎꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯀꯥ ꯁꯤꯁꯤꯔꯣ ꯃꯤꯠꯀꯤꯗꯃꯛꯇ ꯃꯤꯠꯀꯤ ꯃꯆꯥ 10 ꯊꯥꯛꯄꯗꯨꯅꯦꯕ ꯍꯣꯏ ꯃꯆꯥ 10 ꯊꯥꯛꯄꯗꯨꯅꯦꯕ ꯌꯥꯝ ꯐꯖꯅ ꯌꯥꯝ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯊꯥ 2ꯗ ꯉꯥꯏꯔꯤꯕ ꯑꯣꯛꯅꯤ ꯁꯤꯅ ꯁꯨꯝ ꯃꯆꯥ ꯃꯄꯤ ꯊꯥꯒꯠꯂꯛꯄꯅꯤ ꯃꯄꯤ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯔꯣꯒ ꯁꯤꯁꯨ ꯃꯆꯥ ꯁꯨꯝ ꯌꯥꯝ ꯐꯖꯅ ꯂꯩ ꯁꯤꯅ ꯃꯄꯤ ꯉꯥꯛꯇ ꯁꯤꯅ ꯃꯄꯤꯅꯤ ꯃꯄꯤꯗꯤ ꯆꯥꯎꯔꯦꯍꯦ ꯁꯤ ꯃꯆꯥ ꯋꯥꯠꯂꯤ ꯃꯆꯥ ꯀꯣꯛꯇ ꯋꯥꯠꯂꯤ ꯑꯗꯨꯒ ꯁꯤꯁꯤꯃꯅ
꼭 뻥가 치는 미 따라는 깡가리 심마자 시제. 따라네 asa tare ne ba okay 깡가리 시지문나 미 ngasi 따라는 깡가리 보고 봐 numi kya nim shure ra CD 40 days 뭐 수르면 ori sum shure ba numi tara nim le ga mi law ne ba 라고 네 oh pula poi law gi ne ba 로 시짐나 와래 sina ko to wali ba 시짐 수 와래 siju 와래 ko to kha wali I'm sorry 시나이 마파 차네 oh sina 마파 차네 ma pa sa ne ba ama khatara le ga 아마 같은 아마 마차 아마 같아 그래 sina 시짐 마피네 ma pi ne ba siju ko to wali 와래 siju 시 땅트라인 반다 꼬거든 tang trai pan lai ba tang trai pan sa 시 니니미잖아 okay sa jang wan ure 누가 시짐나 마파사 타클라코니 마차 oh sije siju adu siga oi ta di lab jani su ne ba 주더니 도 시짐 타도 기든 시지는 시디 꼬거든 시지 adu de ko ko de tang trai pan ko to ma asi ko to na 시 꼬거든 adu ka masa ko pagi keno si de khoi atopa veterinary gi doctor gum to bra tra 오케이 ko 아이 사나 isana dok jare 사나 사치엠바 마야 각바 si sinu mi kya ni shuro 시주는 그들이 시주는 따라님 강아리 ko ko je sina 45 days 수로 아간다 yon 니네 ne ba 보기다 okay among aji ka wai sana ba ko agi sagi yen sing do tare mana sidagi sigi yen thi sing jina sing tu asuna ko tho ba tung da songi sagi hoi kari ba hoi dana lo ba da o maga thamori ba kano do yen thi sing do tare sagi pu tho gi ne si yen sing de tha ni loi ma phung phar ba nga kana tare ko lai ba tare bora sing sina hon nung dangi matam da ing dana bai tare option do ne hai tare ko sida yam jo ton sang na do jane yen ju sida ma phung phana phana phangani hai tare yen ju phangye no kana go sin nok sing ok pam bi ba lai ra ka choi tare ko ok su dum contact asida mai na message thajam bi ro hai tare ok pam bi ba sin nok sing ok masa pam bi sin ok sing ja ngasi ko ka da ba ok ma pi sem yam yaw ri hai tare ka sin na khoi loi bo ok sing ja masa pok pa gi na sing ba hai adigi magi loi na honai ba sing ja masa pok pa adigi masa pok pa matam da ju veterinary gi doctor na sing ba am ta yaw dre ka gi masa na to na tor ko gi experience na tare ko masa ju ok si ju masa ko ko masa na ko sare adu matam gi tha ga da ba hida lang tak yam to na yam phajana tha de hai tare aduga matam la ka da ba hida lang tak su masa na yeng thai hai na sing na hai bi re aduna tanbu tandra ka di mi khudimak tawning bu khudimak successfully mai pak na to banga mi hai tare maham sida ju ok phajana loi ra kan da yam arai ba mong da sahi ma dai asoba income lak tu na hai tare sen tho lambi phajana sen banga mi aduna ai video sibu mayam han ba thena bi ba yamna oi biraga di support of you subscribe to sambiro like to sambiro next video da punna thengna si thank you so much bye bye